Channel asigi maikaydi mayamna special content ma mayamna thamjagi mayam loiphum yeng tamina siduga mayam thamjagaduriba asigi content asi loksingi pukaini aduga article asi reliable source to yumpham oiraga phongmani adubu masina medical professional singi pautaki muhut sinana hotnabadi nate haba angang da tumba watpana haksil piribu khudong sadaba singsigi matang na mayamgi loksingi pukai mayamna thamjagi aduga mayam video si haujudringai gi mangoina mayamna kanagani khanba product ani khitang im batang na mayam da thamjaram ge Amazon na phangmani aduga sigi product se mayam akoina coaching gum mataw natragana akoina karigumba recording tawba class kum lawu matamda sigi price sigi yenglaba matamda adugi matik mayam kana gani khale duga mayam thamjaram ge sigi Boya BYMI omnidirectional Lavalier Condenser Microphone with 20 feet audio cable black ni mayam si color se isu season of sai humu hele jupuba ga sumda tabru duga mayam haji si Amazon ni si mamangai digi sudum has one best seller oina lady bani aduga magi price se duki matik have 65% off lady hauji aduga na magi price si koina lagi haraga di mayam 695 ni price si up down adum lai bani dum kai riguma class tabu matam natraga recording tabu matam adugi matik mamal sigri affordable oi braina khale mayam na pambiraga di video ski description da hariba sigi Amazon da fangba sigi product sigi link si mayam so shona hapsaramge aduga atopa Amazon da fangba product amana mayam khogi maru mapang sinu si yamna recommend tarakpa product ama oiribini sigi product se Airwick freshmatic automatic air freshener kit ni sisi mayam machine plus one refill ni aduga 250 ml ni aduga masi orange and lemons blossom ni aduga 1600 sprays guarantee oiba last up to 70 days ni si mayam hauji 15% off ni aduga hauji lady price na 509.15 paisa ni aduga mayam na pambiraga sigi product sisu hairiba video sigi description da link da hapsaramge mayam na hairiba link sidagi purchase tawbibi yagani akasa tharak point mapung oiba content mayam sigi loksingi pukai angang da tumba watpana haksil piribu khudong sadaba singsi kari no habdu mayam khradang khangminasi pikliba angang singdi numit khudingi mapung fana tumbaga loinana nungthil dasu ngahak tumba mathautai United States ki University of Boulder satakhiba study amagi report na haki tumba watpa angang singdi calorie hena sasinbaga loinana haksangi arumba masum anoibe hengalai study edu saruk yakiba university asigi Elsa na haki school ka bagi sahi matang yorakadoroba angang sing tumba walabadi tungi punchida ka hena noibaga loinana haksangi arumbe heli tumba walabadi calorie gi sang henjina sasinba maramna khudong sadabasi ohelapani masagi sai ahum amusu mari surab angang khrada researcher singna hiramasigi matana study torami angang singbu nungthil tumhandabaga loinana numidang khara thengla tum thalami matawasumna tumbagi sang wat angang sing calorie gi sang sada kun sini gi sang sada kun gi manga masum carbohydrate sada kun ga taruk henjina sasinba thenaki thangnaba numita angang sing adubu mapung fana tumhanba matamda sini calorie masum carbohydrate ki sang hanthana saba thenaki study adubu lusing liba University of Colorado Boulder gi assistant professor Monique Labaras Wun haki school ka bagi sahi matang yorakadoro pa angang sing tumbo alabadi kanada bi hidak henjina sasin bamaramna haksangi tumba hengalai masigi mirol da anoiba masum masing hengalakpagi maru oiba maram singi manungda mapung fan tumdaba haibasi so amani researcher sing na mamang na malem gi tungan mafam na satakhiba study singi result sangdam na dunu kenki hiramasigi matang da Elsa Miolin na haki miyoiba na tumba walabadi calorie sini carbohydrate na masum fat yawbo chinjak henjina sasilli haiba mayek sing na khangle Malem da Anoiba angangi masing hengalakpagi matangda makhatana thizilaba matungda Purdue University gi researcher sing haki cesarean section da hang tharaga pokpa angang sing tungi punchita ka hena noirakpa yabagi risk wangi study edu saruk yakiba researcher Amanda na haki angang ama noirakpa yabagi risk asi mama adugi haksangi phibam amasung karama mongda angang unakhibage haibaduna naknaba mari lainai mamagi body mass index BMI wangbaga loinana thang tharaga cesarean section da pokpa angang oirabadi angang adu ka hena noirakpa yabagi risk wangi Amanda amadi maki kangbuna kumza English ngani ga taretagi kumza English ngani ga taraga mari phaw mama yangkhai ga taret amadi makoina pokpa angang singi maramda kupna yengsilami angang sing aduna masagi sahi manga surapa phaw kupna yengsilaba matungda Amanda bielna aiki BMI wangba nupi singda thang tharaga angang unaba tarabadi angang singa du tungi punchida ka hena noirakpa yabagi risk wangi
ꯃꯃꯥꯒꯤ BMI ꯋꯥꯡꯕꯒ ꯂꯣꯏꯅꯅ ꯊꯥꯡ ꯊꯥꯔꯒ ꯄꯣꯛꯄ ꯑꯉꯥꯡꯁꯤꯡꯅ ꯆꯍꯤ 5 ꯁꯨꯔꯛꯄ ꯃꯇꯝꯗ ꯆꯥꯗ 10ꯒꯤ ꯆꯥꯡꯗ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯒꯠꯂꯛꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯊꯥꯡ ꯊꯥꯔꯒ ꯑꯉꯥꯡ ꯎꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯒꯤ ꯃꯇꯥꯡꯗ ꯔꯤꯁꯔꯆꯔꯁꯤꯡꯅ ꯍꯥꯏꯈꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯉꯥꯡ ꯎꯅꯕ ꯇꯥꯔꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯃꯃꯥꯗ ꯌꯥꯎꯕ ꯑꯐꯕ ꯕꯦꯛꯇꯦꯔꯤꯌꯥꯗ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯌꯥꯏ ꯃꯔꯝꯅ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯏ ꯑꯗꯨꯕꯨ ꯊꯥꯡ ꯊꯥꯔꯒ ꯑꯉꯥꯡ ꯎꯅꯔꯕꯗꯤ ꯑꯐꯕ ꯕꯦꯛꯇꯦꯔꯤꯌꯥꯗ ꯑꯦꯛꯁꯄꯣꯖ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯦ ꯍꯥꯏꯔꯤꯕ ꯕꯦꯛꯇꯦꯔꯤꯌꯥ ꯑꯗꯨꯅ ꯑꯉꯥꯡꯒꯤ intestine ꯁꯪꯈ꯭ꯔꯕ immune system ꯐꯒꯠꯍꯟꯕ ꯑꯃꯁꯨꯡ metabolismꯗ ꯃꯇꯦꯡ ꯄꯥꯡꯏ ꯊꯥꯡ ꯊꯥꯔꯒ ꯄꯣꯛꯄ ꯑꯉꯥꯡꯁꯤꯡꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯐꯪꯗꯕ ꯃꯔꯝꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯏ World Health Organizationꯅ recommendation की मतुंग इन तंगाई फदबा मतांग नत्रगदी यारिबा मखै मौसागी ओइबा मोंगदा normal delivery anga unna bo hotnagadabani haidi malemgi mafam ayambada anoiba madi arumba angangi masing hengalapagi sapsaba maram khangdonaba researchers sing makhatana thijali American Journal of Pediatrics ta phonglakiba report amana haki anoiba angang singi blood pressure wangkhalakpa yai maduna maram oiraga brain da akaiba thoanbigi mai machine tambada khurau thangi New York ta laiba University of Rochester gi Mark B Landema sumaki kangbu na satakiba study gi report na haki anoiba angang sing hypertension gi risk wangbuga loinana sleepnia amadi atai tumbaga mari leinaba khudong sadaba sing mayuk narakpa yai sleep apnea haibasi tumlingaida ngahak ningsha sor honba lepkhibagi thawongni researchers singna masagi sei tara amadi taraga nipan gi manungda leba angang 105 da anoiba angang sing BP wangbagi risk mayok nabaga loinana mai masing tambada sothai haiba khanglakibani BP wangba angang na ningsingba ngambagi matik mayai wat maramna mai masing tambada sothabani haidi Anabu study gi report yumpham oiraga angang singbu mai masing tambada khudong chanabagi dama BP hanthana ba thorang lokatpa mathau tabra haibedu chapsana khangdokna ba hotnari haini supali tumbo watpa angang sing calorie sini carbohydrate amadi fat ki saruk yaw chinjak henjina sasinba maramna hakchang gi arumba hengalakpadagi BP wangkhalaktuna mai masing tambada sothai haiba waphamasi Andakta Journal of Pediatrics tasu phonglakibani haiba ngasigi lauksingi pukaisna makhatana pali ngasigi content angang da tumba watpana haksiel lapiriba khudong sadaba singsigi matangna mayamna thamjare lauksingi pukai eduga mayam masigi article si amukhana reliable source ta yumpham oiraga phongmane dubu masina medicare professional singi paukta ki mochina na hona badi nate habisi mayamna thamjaram ge eduga mayam Hausko inadi matang se lusinjage aduga mayamna kanagani khanba health tips sing mathang manaw naina mayamna puduna laks mayam puna ngamina kisi haina channel sigi mekedi gi mayamna thamjari aduga hausko inadi mayam matang sa kainarsi and thank you